अहानबदा मरोइबा पाउ लागलिबा लोकसभा मिखलदा बीजेपी अमदी कांग्रेस की मिरेप कना कना ओइगदगे हाइबदु ngasi नुमिदांग अथेंगबदा खंगनबा याय काउंसिल लौबा क्लास 12 एग्जामिनेशन की फिजिक्स सब्जेक्ट की क्वेश्चन पेपर दा असोइबा यावबदगी माहिरे खुदिमक्ता मार्क मापन हापलगनी लाउथुख्रे लेंगा की महिलोशंग मुटकिबदगी महितंबा तोख्रबा संगाइथल की महिरे कुनमरी स्मार्ट सोसाइटी ना वोकेशनल गाइड स्कूल दा लेमना महि तमनबा होख्रे अमदी कुमपुरबा थौबाल मल्टीपर्पज प्रोजेक्ट ना थौबाल टुरेल की डाउनस्ट्रीम दा लेबा खुंजा लिसिंग कया की हिंगबगी लंबी थदत पिरे खुरुमजरे आईएसटीवी पाउमियंग ताबिरिबा सिंग मुतराम नोकचरे हौजिमा पुंगेबा पाउ लागलिबा लोकसभा मिखलदा मणिपुर की ओइना बीजेपी अमदी कांग्रेस की मिरेप कना कना ओइगदगे हाइबदु ngasi नुमिदांग अथेंगबदा खंगनबा याय बीजेपी दगी फंगबा पाउना मणिपुर की चीफ मिनिस्टर एन बीरेन अमसुंग बीजेपी मणिपुर प्रदेश की प्रेसिडेंट खेत्रीमयुम बाबानंदन लुचिंगबा टीम अमा ngasi नुमिजुंग मतुंगदा दिल्ली की दमक इम्फाल थादोख्रे मखोइना इम्फाल थादोक्ट्रिङैदा बीजेपी मणिपुर प्रदेश की इलेक्शन कमिटी की मिफम अमा पांगथोक्तुना इनर अमसुंग आउटर पार्लियामेंटरी कंस्टिट्युएंसी की मिरेप खंदोकपगी थबगसी सेंट्रल लीडर सिंग तानरगा तौननबा वारेप लौदुना सिनख्रे इनर मणिपुर लोकसभा सीट की दमक डॉक्टर केएस लोकेन अमसुंग टीएस बसंता अनि की मरक्ता अकनब लोबी तौनरे अदुबु बीजेपी की दमक टिकेट तानरिबा सिंगी मनुंगदा थाजदना टिकेट पिरकपा याबा अमसु याउरी हाइना बीजेपी मनुंगी ओइबा पाउ अमना हारे आउटर मणिपुर की ओइनादी नागा नटबा कुकी चिन मिजो फुरुकी मियोय अमदा टिकेट पिरकपा याय हाइबगी थाजब लई मरम मदुना ngasi नुमिदांग अथेंगबदा न्यू दिल्ली दा पांगथोकदौरिबा बीजेपी की लुचिंगबा सिंगी मिफम असि यामना मरु ओइ हाइना पानरे मरगसिदा कांग्रेस की ओइनासु ngasi न्यू दिल्ली दा कांग्रेस वर्किंग कमिटी की ओइबा मिफम अमा नुमिदांग वैरम पुंग तरुक मखाई दा पांगथोक्तुना टिकेट पिगदबा मियोय सिंगी ममिंग अरोइबा ओइना लेपथोकपा लोइख्रे हारि मणिपुर की ओइना इनर दा मणिपुर की चीफ सेक्रेटरी ओइरंबा हंदकता कांग्रेस दा संखिबा ओइनाम नवकिशोर टिकेट की लमजेल असिदा मांगजिल थाई हाइना पानरी अदुबु हंदकता नौना बीजेपी दगी टोकलगा कांग्रेस दा यावकिबा ओक्रम जोय टिकेट की लमजेल असिदा महाकपु माई पाकनी हाइबगी थाजब लैरे महाखक्तनतना डॉक्टर एनजी बिजोय हानगी एमएलए आई हेमोचंद्र अमदी सिटिंग एमपी डॉक्टर टी मैनसु चाउना लमजेन असिदा यावरे टिकेट पिनबगी दमक हानगी चीफ मिनिस्टर ओ इबोबी अमदी एमपीसीसी की प्रेसिडेंट सु ओइरिबा सीडब्ल्यूसी की मेंबर गाय खंगम नोमनिनी की ममांगदगी दिल्ली दा लेरकलिबदे ngasi aroiba oina mirep oinabagi damak yanakhiba mi adu hayeng makhoi ani imphal da laklaba matungda lauthoklaba yai hairi outer gi oina di congress ki oina naga mirep ama puthoklaba yai haina panari adubu rajniti gi hisab haibasi karamba matamda sab saba phol tagadagi haibadudi haujimaki oina kana matana haibangam khiroi jerak sida communist dol singna inner constituency gi oina cpi gi luchingba dr m naragi election campaign ngarang dagi haukrabane नेशनल पीपल्स पार्टी की सेंट्रल इलेक्शन कमिटी ना तरातरेलक सुबह लोकसभा मिखल की मणिपुर की आउटर की मिरेप ओइननबा थांगमिलन किपगेन अमसुंग मेघालय की टुरा एसटी की ओइना अगाथा के संगमा की मिंग लाउथोख्रे हिरमसिगा मरि लेना ngasi पार्टी असगी सेंट्रल इलेक्शन कमिटी की चेयरमैन कॉनराड के संगमाना चेरोल अमथोख्रे काउंसिल लोबा क्लास 12 एग्जामिनेशन की फिजिक्स सब्जेक्ट की क्वेश्चन पेपर दा असोइबा यावरे हाइबा काउंसिल याजबगा लोइना अरानबा सिंगदुगी दमक माहिरे खुदिमक्ता मार्क मापन हापलगनी लाउथुख्रे वफमसी ngarang ISTV न्यूज का काउंसिल ऑफ हायर सेकेंडरी एजुकेशन मणिपुर कोसेम के सेक्रेटरी CS बिरेन गा अखनना उनाबदा फोंदोरखिबनी ममांग थागी तांग कुंतरुक्ता थोखिबा फिजिक्स सब्जेक्ट की क्वेश्चन लानखिबा सिंग अदुना क्वेश्चन नंबर 13 13 13 अमसुंग कुनमा थोइनी मखोइगी अपुनबा मार्क मापन एग्जाम असिबु सरकियाबा साइंस लौबा महिरे खुदिमक्ता पिरगनी मसिगी मथक्ता क्वेश्चन नंबर 19 अमसुंग 19 गी ओइनदे मार्क मंगा पीबा क्वेश्चन सिंग असिदा महिरे सिंग अदुना अटेम्प्ट तौरंबा अदुगी चांग येंगलगा मार्क पिगनी हाइना फोंदोरखे फेब्रुवारी तांग कुंतरुक त थोखिबा फिजिक्स सब्जेक्ट की मतंगदा करिगुंबो वाफम खरा थमजरी हारिबा सब्जेक्ट असिबो थारिबा छात्र छात्री सिंगदा अखोइना काउंसिल की माइकाइदगे आई एज ए सेक्रेटरी बेंग ए सेक्रेटरी आई सेंगदोकचरी मदुदी अखोइ सोइदना छात्र सिंग फिजिक्स लोबा छात्र सिंगजिदा कनागुंबा अखोइगे छात्र छात्री सिंगना क्वेश्चन जी अखोइगे अटेम्प्ट तौद्रगसु छात्र खुदिंगमक्ता हारिबा कोई मार्क
एलोट तौरीबसिंग असी कोई छात्र खुदिंगमक्ता अखोई पीननबगे अदुगी खुदोंचाबदो अखोई थमजगनी थासी तांग तरानिथोई दा थ्योरी लोइसनखिबा क्लास तरानिथोई क्लास 12 एग्जाम असिगी क्वेश्चन पेपर NCERT गी पैटर्न दा सेमलकपा असिना महुसागी मवोंगा मानदबदगी मैरोइसिंगदा चावना निंगहनबा पोखनखिबा असिगा मरि लैनना हंखिबा वाहंगी पाउखुमदा सेक्रेटरी CS बिरेना मणिपुर दा चनहरिबा क्वेश्चन पैटर्न असी नेशनल लेवल दा कॉम्पिटिटिव एग्जाम थानबा होनबदा माई पाकपा इंगम ngamdabagi phibam matam sangna lakiba asidagi kannanaba sahi asidagi NCERT gi pattern da question hongkiba sisu khudakta hekta hongkiba nate sahi amagi mamangdagi plan tawduna lakibani masigi damak manipur gi kachin koya da laiba higher secondary school singi oza singi oiba workshop amasung discussion kaya pangtokhe maduda oza lising anigi mathakta saruk yakhe mahire amari guardian singna फावरिबा वाखलोल अदु ट्रेनिंग यावखिबा ओजा सिंगना निंगथीना पाव फावदोक्तबदगी ओइगनी हाइखे कोइना काउंसिल की माइकेदगी कोइगी ममांगी कनो 3 days वर्कशॉप दे पेपर सेटिंग लोइनना ngसागी इवैल्यूएशन हाइना 3 days वर्कशॉप मा पांगथोकसगी अदुगी हरकपदुदा ओजाजिंग सिदा लोइना ngसागी इंस्टीट्यूट खुदिंगमक्ता क्वेश्चन पैटर्न कोइगी डिजाइन दगी ब्लूप्रिंट अदगी मतंग दा चपचाना खोई होंगगनी हाइबगी अदु थमजग्रबनी अदुना सिगी कनो सिदी ऑलरेडी हाना ममांग दा खोइना थमग्रबनी ना थोइदोंना मदुगी क्वेश्चन दुदी लैरोइद्रा हिना खंजे निंगसिंग बयाई काउंसिल लौबा क्लास 12 की एग्जाम असिगी क्वेश्चन पेपर दा असोइबा खरा यावरे मदुगी दमक काउंसिल ना एग्जाम थारिबा महिरोइ सिंगदा अहेनबा मार्क पीरगनी हाइना था असिगी तांग अनिदा कंट्रोलर ऑफ एग्जामिनेशन PS मंत्री ना अइबा चेरोल ओइना मीडिया दा फोंदोकपु लैखरबनी एग्जाम असिबु थाखिबा महिरोइ अमदी गार्जियन सिंगना फोंदोरपगी मतुंग इनदी हौजिक यामना कॉम्पिटिटिव ओइना पोजीशन लौनबा तमनरिबा अफबा महिरोइ अयामबदी प्राइवेट स्कूल सिंगदनी गवर्नमेंट ना ट्रेनिंग पी हाइरिबा अदु गवर्नमेंट हायर सेकेंडरी स्कूल सिंगी ओजासिंग ओइगनी मांगजौना इंस्टीट्यूशन खुदिंगमक्ता खंगन की हाइरिबा असिसु चममनबा लೈ मांगजौना खंगलमलबदी NCERT गी पैटर्न दा महिरोइ सिंग सेम सारमगनी तुम्बा चाबा खंगदना होनखिबा प्राइवेट स्कूल की अफब महिरोइ सिंग खुदोंग थिबा नंगहनबासी यामना चुमदबनी तुंगदा लाकदबा महिरोइ सिंगी कैरियर सोकनिंगाय ओइबा फिबम ओहेंदबा नते इंडिया अमदी इंडिया की मपालदा तमगे खनबा महिरोइ सिंगदी पेपर अमा सोइखिबा असिना चावना अकाइबा पिरकपा याई करिगुम्बा क्वेश्चन पैटर्न नत्रगा सिस्टम होंगनी हाइरबदी लेबाक मियाम पाक सना खंगनबदा करी अकाइबा लेबगे हंगनरकले कुमपुरबा थौबाल मल्टीपर्पज प्रोजेक्ट ना थौबाल तुरेल गी डाउनस्ट्रीम द लेबा खुंजा लिसिंग कयागी हिंगबगी लंबी थदत पिरे थौबाल तुरेल मथक्ता सारिबा थौबाल मल्टीपर्पज प्रोजेक्ट ना मरम ओइरगा दाम असिगी मखादा लैरिबा तुमुखोंग इथम मोरांगपुरेल नोंब्रंग लैखोंग नचिंगबा खुंगंग सिंगी खुंजा सिंगना हिंगबगी पांबै ओइरंबा खुंजा सिंग अवाब मायुकनरे तुरेल असिदा लैंगोइ पेक्तुना हिंगनबगी लंबी थीजरंबा खुंजा सिंग इंसोलुसिंगनी तरा मंगागी जनवरी थादगी दाम थिंगत खिबना मरम ओइरगा लैंगोइ लाखिद्रे ngarang malemgi turel kanba numit ki thauramga mari lainana damna sokhalaba khunjasingna tongan ba loopsing mapitel dam downstream affected village level committee mapitel dam downstream affected peoples Center for Research and Advocacy Manipur Irawat Foundation Manipur amadi Youth Forum for Protection of Human Rights ka khusam naduna khunjasingna hingbagi lambi piu natrabadi dam asi thukayo haiba kholau laukpa yai haina kholau kya lauke hiram sta pawda mama अना हजिक लेजरीब मफम असी मपी थेल दाम नत्रगा थौबाल मल्टीपर्पज प्रोजेक्ट हाइरगा खंगनबा थौबाल तुरेन गी मथक्ता साबा दाम अदुगी डाउनस्ट्रीम एरिया दा लैबा नुंगब्रंग हाइबा खुंगंग अदुदनी ngasi asi malem gi oina turien amadi turil
gi akoibada leiba turel gi ecosystem kanba haina malemda sahi khuding gi pangthok na ba thoram ase ngasi manipur da su mafam kaya da palan thoram ase pangthoi adu ngasi ekhoi gi manipur da cheliba turel sing ase kari phibam da leiri haibase ekhoina kupna yengsen bagi amadi naina bagi tanja adu yorabra haibatu miyamna ngasi turien khongban se da tholaklaga turien gi khongjel ase maning tamna chelhan biu turel ase da tangaga hingamba khunja kaya damase gi downstream na yeta tariba khungang kaya gi praja lak kaya henbagi punsi ase hojik hingthat thatpagi phibam da leire Mari lainaba department sing amadi laingak asina downstream jaga da lairiba khungang sing asegi hingnanabagi atopa pambai ma pibi dragadi dam ase thugai bagi khongjang bhawa sangsil lagani haina ngase nungbrang amadi lonaba praja singna toren khongman na tholaktuna khongjang changsen bagi mathada warep sing ase launaki Kulsiki praja sing khakta taba mapitel daung gi makha da leba praja sing che asuki mati awaba mayonare wabagi pankhai loire angang lai tam han bangam maktre sana na basing phok lai raktre nomagi laingoi surga chajar ma matai manaw gi punsi da lupa lising ma changa dagi tadana phangam bani adu hoji mapitel daung sina thingkat ki badagi laingoi subam lai rakta ba laingoi taw dharakta ba na maram morga hoji nom da lupa sani tan bada wabagi ma sak oire college gum da tamba satra gai di ayukta laingoi surumaga bus ta chatpa ngaktani adusu लाइक तंबा लोइना लेपे यार पुरम दगे थौपान दगे अखोना सुबजे सुबा यारो हाबजे थिंगी इसिंग नैरा इसिंग चाबा याद्रा हादना मोइना हाय अदुंगा अखोय अदुम सुदबदि यादबनिना हिंगदा यादबनिना अदुम सुई थवाल प्रोजेक्ट असि थिंगलगा अतोपा मफम मदा कानबा पीबसु नते सिंगि थिंगलगा अदुम थंबय वानी अखोयगी ना सखाव थदपा अखोय हिंगनबगी लाइन दो अतोबा मतमदा सेंबिरो अदु नत्रगदि अखोई उपाय लेतमनिना अखोई हिंगदबदि यादमनिना सिरबसु चंगबसु थवाल प्रोजेक्ट थुगाइरगा हानगुम इसेल थादबा हाइबसिदा अखोई लमदमजी के प्रजा मियाम जे लेबनदन लेरे मपिथेदाम थवाल मल्टी पर्पस प्रोजेक्ट अखोई के हिंगबगी हा ISTV News के दमक पाउदम जरिबा सोंगथाम अबोइगा लोइनना रिना नोमाइथेम नुंगब्रंग तुरेन मपा Lengaki mahiloisangda mahitamba chatpa haururaga mahiloisang adu sithakibadagi lairik tamba tokraba sangai theldagi mahiroi kunmari smart society na mating piduna sangai thelda leba vocational guide school da lemna mahitaman bahukre Salai Holdings Private Limited ki sarukama oiriba smart society na paikhatpa yaifa thorangi makhada khangalaba mahiroi kunmari amuk hana mahitaman bagi tanja pi bagi thoram ngasi sangai thelda leba vocational guide school da pangthuke thoram aduda school asigi principal and Chitaranjan Headmistress El Bhanu Smart Society ki Secretary Narengbam Dhanapati Administrative Officer K Benina Chingbana Sarukya K Tharonga Mari Lainana Dhanapati na Fongro Kibada Lenga ki school mut kibana maram oiraga Lanai school da macha sing direct tamba thabangam daba imung kaya leiri haina sangai thelgi kunja singna khangalak padagi Salai Holdings Private Limited ki chairman na pautak piduna akhana na thizilaba matungda ka hena kudong sadraba imungi angang kunmari khangat pani makoina direct tamba da changba sanfam pumnamak Smart Society na puthokani makoibu matik saba mi amamam ohenanaba oza amadi mama mapa oiba singna punna hotnamina si haike Angangsing asigi mateng pange ma admission tawre haraga su parentsing na like pidaba parentsing ki site gi su angangsing asina ekoi gi magi education pidana si like tamba hoba singda full akoi gi angangsing asida support pidana angangsing asida akoi parentsing ai basi akoi gi parentsing si akoi gi yamna maru oiba akoi gi part amani parentsing na magi lebiri ba angangsing asida guide tawbidana adugi leiriba anga akoi na salai na tawjari basida mateng pangbina basu ai gi site gi phongdok jari Mahiroi singi mama mapa singna phongdorak pada laikai asida leiba lenga ki school sing oza thabiraktabadagi lairik tamjaningba mahiroi kaya dana school da lairik tamba chatpa phangdaduna matam sangna awaba mayukna duna lakpani Smart Society na angang kunmari khangatuna lairik taman bibagi damakta hainingai leitana thagatningi atai lemhoriba lairik tamba phangjadraba angang singi damakta su miyeng changaningi haike aigi imung manungdagi mateng amata phangdraga sumaina aigi nupaju leigidre sahi phadri adugo sumaina khangawdana sumaina lakpaje isona tharakpani haina salaibu aina taramna okseri
हाय लेतना थागतसरी हाय बुहाई से हाय रे लोइसनजरग इसाबु लाइक तंबा फंगरोइद्रा खनमदे याम ओय इपोरोइबा लेगिद्रे थामरी हायरे ओय इसानी लई अपिक पंगांग सही अनि सुरे सेना सही मरी हायरे फिबम सादबदेगी मयामना इमाई साबो मतिंग पांगबिबसे थागतनिंगाई लेतना हरावे मयामनासु अखोइदा पांगिबा मतिंगसिदगी हेना पांगबा ngambio अदुगा इमाई सासु सिदगी याइ फको ओइजगे हाइजगे संजन थोंग वांगमगी ऑफिसर कॉलोनी नाकल द लेरिबा कांगला पापटा फिशरी डिपार्टमेंट ना योगपा nga kaya maram khangdana siduna takhulakle hiramsda pawda mama CC Higher Secondary School gi mayok na badal leiriba sanjin thong gi mamang thangba saruk kangla park maril asida fishery department na yokpa nga kaya siduna takhulakle masi ising phattaba natraga kana gumbana hu thadarabra jingnaba leire ngasi ngarang chi nga chi akhoi gi achowa keji mari manga ta banga ching adagi akupa nga macha ching ji chira ga tawkhalpa masi ising phattabanara natraga akhoi gi kana gumba ching na phattaba hunung thada ba yawbra masi mari lainaba department ching na amungtang check tawbiraga masi bo yengchanbina ba ai ISTB gi thong da mayam gi mafam dai haijiri Imphal City gi masak pangal ohenbada chaungna mating su oiriba itihas ka sagonariba park asigi akoi bada leiriba VIP quarter singdagi phattaba ising thadaba asi tawhandaba hauzik ising asi asuki matik motle isingi mathakta thaure kumba kupsinba ure masi lenga ki mari leinaba department singna yengsanba mathau tare hairi VIP na chu kurak hangdana leiriba security na chu yamna kan ngak chendna leiriba jaga se ja akhoi drain gi phattaba ising machu marang masigi dat taramba yabagi phibam chu lei masi chu yarga de mari leinaba department sing na yengchan biraga ising asibu yamna luna nana thamna ba hona ba pamjai akhoi leiriba akhoi khara chu machina dum ising asi akhoi season na jeri bani video journalist nawba khwairakpam amadi Indraras Urikhanbam Longmi singna double income laknabagi pandamda scientific method of beekeeping gi nimit tare ni chathagadaba farmers training program ama CAU Imphal da hawdokre Tamenglong amari None district ki oina pangthokpa training program hawdokpagi thoram aduda CSIR Imphal gi principal scientist Dr. Huidrom Birikumar college asigi den Professor Y Jakendra Extension Education gi Director Professor Ratan Kumar Sahasu Sarugyake Dr. KS Ibohalna khoi yoktuna khohi puthokpana farmer singda income hengat hali khoi yokpagi system asi yamna laiba pambaina yokpa yai khoi dagi khohi puthokpata natana masdagi yamna tangba khohiyen kauba makhal amasu puthoi masi international market ta kg amada lupa lising tara manga dagi kun fawba yoli haike Dr. Huidrom Birikumar na khoi yokpagi thawang asi longmi singda income hengat hananabagi atopa lambi amani khoi hairiba pothogasi ngalingai matamdagi sijinaraklaba culture gasu yamna naknaba posak amani haksangi anaba kaya khoihina phali haiba mipum khudingmakna khangnarabani masibu aikhoina thawsarudabadagi masigi magun khangbidabani aikoi miwebagi haksang phana thambada khoihigi achoba thodang lei masida natana khoi yokpana biodiversity kaihandana thamnaba honabada yamna chawba thodang lawi khoi mutkiba haibasi aikoi pumnamaki mangjabani masigi damak ministry na akhanaba program paikatuna khoi yoknabagi khongthang lokatpani haike Mapau dam lambi semidabagi mayokta hayang nungtil pung taruktagi matam kaktana napet palidagi mapau dam phawbagi lambi thingjillagani haina mapau dam road chingtam action committee gi charol amana hairi committee asigi president W Ibom sana thadorokpa charol amada haukiba mars ki tang tara marida napet palidagi mapau dam phawbagi lambi gi saruk ama oiriba leikoi chingdagi mapau dam phawbada leiriba khunja singi apunba committee amadi lambi asda cheliba passenger amadi port puba gari gi association singa mifam ama pangthokuna warebasi lokibani maikai adongi miyamna matam kaya gi mamangdagi lambi asibu sembinanaba makhal kaya gi khongjang kaya sangsinba leikrabani hairi
District Election Officer Kangpokpina District asida leiba political party singa apunba mifam ama ngasi DC Office Conference Hall da pangthokre mifam aduna polling station hongdok hongjin tawba maming onthok onsin tawba sing khangan baga loinana mikhalasi free and fair oinanaba corporation bibinaba appeal tawke mamangda presiding officer amadi polling officer 1 gi training amasu multipurpose hall da pangthoke Tamanglong district ki oina so handa kimikala se free and fair oina na ba sem sabagi thabak kan lokale presiding officer amasung polling officer 1 gi ahanba round gi training March 19 amasung March 19 da indoor stadium da pangthukadore mikhala se gi damakta khangat khraba polling personnel singna training asida sungsoi soidana yauna na ba DC Ravindra na khangan khre karigumba yaudrabadi akanba disciplinary action logani hairi Yangang Bokpi Police Station gi manung chana leiba Gwaltabi Kaithilda Imphal East Commando taramanga Subasam Rifles samadi Yangang Bokpi Police gi apun bakangbu amana ngasi numiyungga matungda thiba humbagi thabak chathakre mi fami pundi yaukide Imphal West Commando kangbu amana ngasi numidang wairam thangal bazar gi alu galida thiba humbagi thabak chathakre Additional SP Ops Aribam Ghanasham gi miyang makada chathakiba combing operation aduda miyoi chamrirom amamamta oina verification chathake masagi chap saba saktak se yaudaba miyoi kunmanga lokhatuna makhataba wahong pahong chathanaba city police station da sinakre ngasi pasoi police ki officer in charge provi IPS Miss Mohita Sarmana Luchingba police kangbu amaga new Kaithil Manbigi Zagada Laiba Nupi Singa Kusam Naduna Nupi Ama Gram Ahungi Brown Sugar Loinana Kaitel Manbidagi Fare Farbami Adudi Kamboy Vaite Kawi Police na Mahaki Matakaki Samalokatuna Makata na Tizinbagi Tabak Jatabaho Kre Imphal District Police na may kabachinzaki mayokta sang silak pakhongjang saruka mo oina nga sinungtil Hengang Police Amadi Imphal East Commando na Koirenge Bazarda asat awoksing sektor wada Singshubam Sanjoy sa Nifumathoy apopole kidraba CIS Narahari Singh Koirenge Bazarda Laiba asidagi yungang amadi yungaw sing fagade Pagalaba yungang amadi yungaw sing adu chawrak na lupalising tara mga rongi oigani hari Salo Panchayat Chalo Wat Avian Kumbi Kendragi Oina Kumbi Tera Kha Sana Khongnang Community Hall the Hokre Kumbi Assembly Youth Congress Committee na Sinduna Pangthoki Batharomaduda MLA Govindas Konthauzam Youth Congress Committee gi State President Amir Hussain Minister Oiramba and Mangi Wangu Tera Khong Gram Panchayat ki Pradhan T Baleshwar Block Youth ki Thorom kya suyauke Govindas Konthauzam na ngasi Center amasung State ta BJP Panbadagi Tangdulay tabang ngamdre afaba scheme kaya ama maming tholabasu thabak mapung phana paikhatpa ngamdre haike Wadi osa ngang ko matanda beti padao beti bachao nupi si mari hayam si nupi si kan si bachao hay nu kan jai nupi da harassment do ba hay nupi bu youth inoi hak ba red do ba masin se highest level En Mangina Lairaba Kokalasi Sahiya Madan Naharol Crore Ani Thabak Pigani Senza Thumza Thingani Haina Jinda Laurabasu Chahi Manga Pharaklaba Asi Fauba Thabak Oina Pangthokpa Ngamdre Haike Jammu amasung Kashmir gi Pulwama Thodokta Lekhidraba CRPF personnel singi mafamda ikai khumnaba utpaga loinana Peace and Integrity gi Pauzel Puba Film Rohana Tha sigi taruktagi Jammu dagi cycle thorukkiba khongchat ngasi Greater Noida da thungduna MIT University da mahakpo harauta yamna okre Tharamadu da Strada University gi Executive Director Prasanta Gupta University asigi VC GRC Reddy Su Sarkya ke Ningsing Bayai Rohana Delhi dagi Imphal dagi Kolkata Strada University dagi Imphal Phauba cycle thauduna Haurak liban hasingda Pauzel Pikhrabani masigi matung handaki ashina marirak shuba maki khongchatne Feeds Handbung Campus ta College of Horticulture Community Science amasung Biotechnology hangdok khibagidama Kuki MP Manipur amasung KSO General Headquarter na Feeds Group of Institute ki President su oiriba Handbung Khulgi Chief Haukhulen Kipgenbu thagat pafongdukre College ahuma sigi academic session July gi ahanba chayol dagi hauraba yai hairi Kuki MP Manipur ki President Khaimang Chongloina luchingduna Haukhulet Kipgen gi mayumda ngasi unaduna College ahum hangdokpagi damal apen bafongduke Haukhulet Kipgen na Kuki NP Manipur amasung KSO General Headquarter gi Kangbur laktuna anobo wakhalol pibibagi damak nungaiba phongduke
affiliation pibagidamag Manipur University gi authority amasung administrator busu thagat bafongdoke ATM card yaudana ATM buttagi paisa lokthokpa yabagi khudong saba yauba you only need one yono SBI gi mobile app ama Manipur University campus ta leiba SBI branch office ta hodokre taramaduda retired IGP Mayanglambam Sushil Kumar AGM regional manager Kamal Khana chief manager RVO KSS Rameshwar amadi MU branch ki manager L Roman Susarkia ke chief manager RVO KSS Rameshona Yono app asi karino masigi kanaba amadi khudong saba singi matangda wafam kaya thamke moina account hangba merchant payment haibadi aikogi electric bill kari bill piba atagi dukan da chalaga pot lei dum bagi yarami hojikti emo aude emo hengalaga atopa utility mayam ama fund transfer kari yono sida hojik asai mobile app makhai da yaw pasi loi yare henjilakpa haiba bogji anopada sagi ATM dagi paisa lokthokpada ATM card tu yaudragasu adu thodongna chingdaronga leitra hoji Haukiba Mars Tarahumdoida Thawal Kaithel dagi kuntaruk suba Sam Rifles amasung Manipur Police ki apunba team amana phare haina IGAR South ki press ta thadorok pachirol da yumpham oiduna phongba pause singda yauba samom ningol oinam ongbi nganbi mapuroibagi ming Roman Hairibi nupiasi UNLF ki active cadre nate mag UNLF ki lanmi sanglup MPA gi ing solution ani da lawba BMT fanglaba tungda masagi anabana maram oiraga ing solution ani amagi December 13 party dagi phota hankraba miyoini Mag party dagi pothara batungda mayum makai panduna micham amu oina imung manung puduna lairibi yumburembi amani mag party dagi pothakra batungda amu khana party ga karigumba makal amatagi mari laina kidre haina Department of Publicity gi Director M Sakhen gi cherol amana makatari hauji atem brem tlokjari Notice the Hanbo in a National Housing Bank wholly owned by RBI ki license pankraba Ministry of Finance Department ki Financial Services Government of Indiana Sarfasi Act 2002 ki Makada Financial Institute amo in a Sakankraba Pradhan Mantri Awas Yojana Housing for All Mission ki Makada subsidized loan pi bada mangzil thariba Panthoi Housing Finance Company Limited amadi masigi subsidiary company singi sister yauna punna branch tara humdo yangduk jare miyam financial facilities sing lobi na bading sing jare Panthoi Housing Finance Company Limited and its subsidiary group of companies. The Great Wedding Sale by Mobile Furniture. Chicken 65, chicken lollipop dry, chicken masala, chicken lollipop masala. Maipa Foods, available at your nearby store. Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singi damakta Jolip capsule chabiyu Maipa Dance Studio and Fitness Gym. Medillion Ambulance Services Manipurna Miyamgidamak Hodokchare 24/7 ambulance service Masida hospital amadagi hospital amada patient puba yumdagi hospital da pukhatpa yumda discharge tobagi puthaba amadi Guwahati na chingba Manipur gi mapalda chatpagi ambulance sing phangbiragani miyamna pijariba ambulance ki number sing asi save tobiyo amadi call tobiyo Medillion Ambulance People Ambulance Goods and Services Tax GST da register tawbiraba taxpayer khuding makna matam chana GSTR 3B
monthly return file tawbiu. February thagi GSTR 3B return file tawbagi aroiba numiti lakliba March kitang kundani. Sale changdana return file tawnabagi damakta All Guwahati High Court Building North AOC Department gi Facilitation Center da lakpiduna return file tawbiu. Kanganjariba Department of Taxes Government of Manipur. Break matungda mayam utaram nokchare makata pauda Thasiki tang ani amasung ahungi lonaba hingda Sikkim gi College of Agricultural Engineering da Post Harvesting Technology Ranipul da Assistant Professor Oiba angom ingo chakauba mi ama mafam aduda tamchina hatkiba adugi matang da chenaba mioi sibagi cherak piu lengakna imung manung da pifam thokpasing pitokadabani haiba dabida ngasi kangchup lambi thingjinduna phayeng da wakan fam chatakre misi asigi matang da semkiba jay shina sinduna chatakiba wakan fam aduda convener ningthaujam Romesh Kumar na mamang da su chap chaba thabak paikakadabani haina lengakta haikhrabasu ngasi fawba karigumba amata phongdoraktabana wakani fam chathabani tha asigi tangkun fawbada lengakna JAC dabi tabidrabadi national project thingjinba amadi mikhal gi thabak thoram sing phayeng area da pangthok khaloi haike tangkun phawgi manung sida koi gi bisakpa phayeng gi khaga wangada chatariba national project sing gi thingani asibauda amuk manipur lengakna taliba demanding asi pibirakta dargadi lakadoriba 33 suba lok sabha ge election sida 16/28 tagina 16/32 gi polling station manga je koi pran ti tol amatana koi gi phayeng sida vote komba khotba vote kamari leinaba amatta thabagam ta chathabi aroi Manipur da BJP na luchingba lenga ka sinamiyam gi thabak tawrakpa chahi ani mapung pharakpagi thoram ngase Ketrigao BJP mandal na sinduna pangthokre thoram aduda BJP gi chief spokesperson Professor Tiken General Secretary Media M Nimbus na chingbana sarukya ke thoranga mari lainana BJP na hokiba chahi ani da tawkiba thabak ki report ama phongke All India Trinamool Congress Manipur Pradesh ki State General Secretary Oina Ras Pathan Trinamool Mazdoor Congress for Organized Labor ki President Oina Michael Ningthemcha Trinamool Trade Union Congress ki President Oina Singangwam Maneksho Trinamool Congress Legal Cell ki President Oina Kiran Kumar Kangjam Khankre Hari Moreda Kanglaipak Women Welfare Association ki branch sama hangle habasi yaning de hari ngasi Mitai Council More ki office ta pangthokpa pau gi mifam amada ayekpam khomaina haukiba tang tarada More Ward number 3 haino makong laikai da leiba yum amada Kanglaipak Women Welfare Association gi mioi khara laklaga phaminaki maduda ward asida leiba ima kharaga isam samna phaminaba aduda makhoi gi maming matha saina chingba laukraba matung tha siki tarahumdoi da thorakpa press release amada More da Kanglaipak Women Welfare Association ki branch hangbaga loinana thaupuba sing khalle haibasi makhoi masa masa khangdana tawkibani Hariba lobasiga ima khara asiga karigumba hiram amata da mari laina de hairi tang tarada hayrok tagi ne dai thawan dai ne moi la mi phamin na ji hai ado ko anamba 7 da koi phamin ne wai watai ha sane do moi committee amagi kanu tau ji na hai bu koi khangde ado koi aninde Kadana ngasi Imphal West District ki manung chanba phawak chaw litan makhong da leiba phawak chaw Unique High School da nishana maire khunai da piba chaitheng haibas da awareness thoram ama pangthokre thoram aduda school asigi vice principal Angom Bira kadagi vice president Ningthaujam Doren school asigi founder Asem Jila su sarukya ke kadagi secretary general Git Chandra Mangangna resource person oike Manipur Human Rights Commission ki acting chairperson Khaidem Manina Moreda numit humni satarakiba human rights ki awareness nga solution kre ngasi acting chairperson na More police station ki phibam amadi police na lekham oiriba mafam sing hakthengna ni yengsin ke khongjat aduga mari lainana SP Technopal TS Bikramjit More ki additional SP KS Robinson SDO More Dinesh Kumar amadi atai official single loinana More police ki IB da khana naina ba thorum amasu pangthoke tungda sub district hospital More da su chatuna hospital asigi phibam yangshin ke hospital gi conference hall da doctor amadi staff singapore na unaduna hospital asigi thengnari ba kudong sadaba singi matang da su wari sana ke awada passing commission gi maike dagi mari lainaba singda che thaduna khangangani haire mamang thagi kundagi hauna satharkiba class 10 exam nga solution crack nga solution ba numitta St. George School More Center ingna chikna exam pangthoke flying squad team amadi More police na exam asoi angam thokdana ba sena ke Women Against Crime na lekai gi mera paibi amadi club organization ka khusam naduna handak sahi gi yausang thabal dagi
ꯍꯧꯅ ꯌꯨꯝ ꯄꯥꯜꯂꯕ ꯅꯨꯄꯥ ꯅꯠꯇ꯭ꯔꯒ ꯅꯨꯄꯤꯅ ꯌꯥꯎꯁꯪꯒꯤ ꯊꯥꯕꯜ ꯌꯥꯎꯍꯟꯗꯅꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯔꯤ ꯀꯥꯟꯆꯤꯄꯨꯔꯗ ꯂꯩꯕ ꯂꯨꯕꯁꯤꯒ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯦ ꯔꯣꯕꯤꯇꯥ ꯂꯩꯃꯅ ꯅꯨꯄꯤ ꯑꯉꯥꯡꯗ ꯆꯠꯊꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡ ꯂꯥꯛꯁꯤꯟꯕꯗ ꯃꯃꯥ ꯃꯄꯥ ꯏꯃꯨꯡ ꯃꯅꯨꯡꯅꯁꯨ ꯀꯨꯝꯍꯩ ꯍꯔꯥꯎ ꯊꯥꯗꯣꯛꯄꯗ ꯏꯆꯥ ꯏꯁꯨꯁꯤꯡ ꯀꯥ ꯍꯦꯟꯕ ꯐꯤꯖꯦꯠ ꯁꯦꯠ ꯆꯥꯕꯗ ꯌꯦꯡꯁꯤꯟꯃꯤꯟꯅꯁꯤ ꯍꯥꯏꯈꯤ ꯅꯨꯄꯥꯁꯤꯡ ꯑꯗꯨꯒ ꯌꯨꯝ ꯄꯥꯜꯂꯕ ꯅꯨꯄꯤꯁꯤꯡ ꯃꯁꯤ ꯊꯥꯕꯜ ꯆꯣꯡꯕ ꯌꯥꯎꯍꯟꯕꯤꯒꯅꯨ ꯁꯥꯔꯤ ꯁꯦꯠꯇꯕ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯅ ꯐꯅꯦꯛ ꯑꯗꯨꯝ ꯁꯦꯠꯄꯤꯌꯨ ꯑꯗꯨꯒ ꯑꯀꯣꯠꯄ ꯐꯨꯔꯤꯠꯁꯤꯡ ꯑꯩꯈꯣꯏ ꯂꯤꯠꯄꯤꯒꯅꯨ ꯑꯗꯣ ꯍꯥꯏꯔꯤꯕ ꯀꯩꯅꯣ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡ ꯑꯃꯗꯤ ꯀ꯭ꯂꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯄꯨꯟꯅ ꯊꯧꯗꯥꯡꯁꯦ ꯂꯧꯃꯤꯟꯅꯁꯤ ꯑꯀꯟꯕ ꯈꯣꯡꯖꯪ ꯑꯃꯈꯛ ꯆꯪꯃꯤꯟꯅꯁꯤ ꯀ꯭ꯔꯥꯏꯝꯁꯦ ꯌꯥꯝꯅ ꯊꯣꯛꯑꯦ ꯊꯣꯛꯇ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏ ꯊꯤꯡꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯄꯥꯏꯈꯠꯆꯕ ꯈꯣꯡꯊꯥꯡꯅꯤ Manipur State Kala Academy Lifetime Achievement Award 2015 Phanglakraba Guru Hizam Gaurav Singh Okpagi Thoram Ama Uripok Torang Mamaikai da Pangthokre Manipuri Manohar Sai Savana Sinduna Sri Sri Nityananda Mahaprabhu Mandapta Pangthokba Thoram Aduda Lubasigi President L Bidurna Hizam Gaurav Singhi Masanupa Hizam Rakesh da Kudol Tamduna Apokpagi Mafamda Ikai Khumna Utke Tungda Manohar Sai Savagi member Singna Holi Isai Utke ICAR KVK Tamenglonggi component ama oiriba RAI INES ki makada numit nini gi pre kharif campaign amasung input injection program tupul khulda hokre thoramaduda senior scientist Dr. PK Sarawat SMS agronomy G Kamai Dr. Ravi Kolom susarukya ke punna lomi nifu mangada maru marang sing su yen thoke Relief Center